ऑपोजिशन के लीडर राहुल गांधी यावना इंडिया ब्लॉक की एमपी सिंगना पार्लियामेंट की ꯃꯀꯔꯗ꯭ꯋꯥꯔꯗ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ। ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯅꯤꯡꯊꯝ ꯃꯤꯐꯝꯗ ꯃꯣꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯗꯥꯅꯤ ꯒ꯭ꯔꯨꯞꯀꯤ ꯃꯇꯥꯡꯗ ꯅꯧꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯨꯅ ꯈꯟꯅꯁꯤ ꯌꯥꯗꯕꯒꯤ ꯃꯥꯌꯣꯛꯇ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯏꯁꯤꯟ ꯑꯊꯨꯕꯗ ꯄꯨꯔꯛꯎ ꯍꯥꯏꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯈ꯭ꯔꯦ꯫ ꯈꯣꯡꯖꯪ ꯑꯗꯨꯗ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯄꯣꯖꯤꯁꯟꯒꯤ ꯄꯥꯔꯇꯤꯁꯤꯡꯗꯤ ꯁꯔꯨꯛ ꯌꯥꯈꯤꯗꯦ ꯍꯥꯏꯔꯤ꯫ ऑपोजिशन के लीडर राहुल गांधी यावना इंडिया ब्लॉक की एमपी सिंगना पार्लियामेंट की मकरद्वारदा खोलाव कया लाउबगा लोइनना खोंजंग चंगसिनख्रे। हौजिक चथरिबा निंगथम मिफमदा मोदी गवर्नमेंटना अदानी ग्रुप की मतांगदा नौने इन्वेस्टिगेशन तौदुना खनसी यादबगी मयोक्ता अमदी मणिपुरदा थोक्लिबा वरोइसिन पुरक्पा ngамदना लैरिबा इरांग असिगी मतांगदा वरोइसिन अथुबदा पुरउ हाइना प्रोटेस्ट तौख्रे। खोंजंग अदुदा अतै अतोपा ऑपोजिशन की पार्टी सिंगदी सरुक याखिदे हाइरि। 𝗬𝗣𝗡𝗡𝗢𝗓𝗓